Imis Paudam Tabiri Bukaibana Mapuri Nanaurim Naham Makta Taram Nokchari, Loinana, Krumzari, Masigi Maruva Pauda. Manipur the Hokiba Punkun Marida, Mio Chanipal, whom Fugo whom doing no positive boy, but Tangna Cray, Mio Tara Marina, Lake Drake. Miam na Tangka Bataudana vaccination Tobina, but Manipur Legislative Assembly Speaker, Waikem Sana, Miam the Apple Tokray. Jing the Satuna U Tariba Sina, Chingmi Tami, Amoka Henna, Nungsinabagi Mari, Chesil Halagani Haina, MLA Ramesona, High Cray. Loinana, President Ramnath Kovind Nangasi, State Karagi Governor Singh Hakray. Mapung Webapau, Pijatringai Mangoinana, Ningsing Jaba, COVID-19, Laisada Sina, Lamdam Masida, Sandoropa, Lepalaitre. Laisada Sina Lamdam Masiki, Mamalyam Lava Mui, Kagi Punsisu, Pikam Nahan Cray, Laisada Si Makatana, Sandorokta Naba, Ekoi Kudina, Wakal Taminaduna, Laisada Sibu, Maitiba Pirasi, Laisada Sidaging Aktok Naba, Ekoi Kudina, vaccination, Toktolasi, Laisada Siki, Ishada, Chingnaba, Symptom Lairabadi, Kudakta Test, Tokopio, Luinana, Lingana Piriba, Chanakanglon. Darkar Laitrabadi Yum Dagi Satokaba, Karigumbada, Tangai Fadabagi, Satolabasu, face masks, Upa, social distancing Nakpa, Miam Punbidaba, Kutsa, Sapona, Toina, Hamdokpa, Natragana, hand sanitizer season Naduna, Samtokpa, Kauvigano, Mapung Pamu Pizari. Manipur Hokiba Pung Kunmarida, Mioi Chanipal, Humfugo Humdoi Nauna, COVID-19 positive Oiduna, Statusiki Apunba, COVID positive Oiba Miki Masingasi, Listing Humudraga Humdoi, Chamanga, Marifuga Matoi Yaure, Pungpa Masida Mioi Taraga Mari, Lakida Duna, Laichadasina Maram Oiraga, Lehen Kidaba, Migi Masingasi, Listing Amagachani, Taraga Nipal, Sukre. Ngasi Mioi, Listing Manga Sumna Humfuga Mapal test, Toduna Statusida COVID test, Tokiba Apunba Masing, Lak Mapal, Listing Kunganipal, Chahum Taraga Nito, Yaukre. COVID-19 pandemic asida ngarang July mangagi nungtil pung ani dagina ngasi July taruki nungtil pung ani fawada Kaksing district ta nauna mioi humudraga nipal COVID positive oiba thengna ke makhoi lengakna chalaiba COVID testing center da humfuga taruk private hospital ani Jiban hospital amadi Ima hospital da taruk positive oikibane pungpham asida district asigi apunba mioi Chani Nifuga Manga test Tauki, Masigi Manunga Lengaki COVID testing center da Chamaga Maudraga Taret Jiban hospital da Kulumdoi Amadi Ima hospital da Mioi Kunga Manga test Taukibani. Malemasida COVID-19 positive oiba migi masingasi koti taraga nipal lak nifuga matoi lising nifumatoi sataruk taraga taret yaure masigi manungda active case tana koti manga lak marifuga mapal lising kuntraga nipal chanipal maudra nipal ne recover taukrabana koti taraga nithoi lak taraga nithoi lising taraga nipal chamari humfuga matoi amadi lekhidabana lak kuntraga mapal lising marifuga mari chani yankhaiga nipal sukre Pandemic asida khwaidagi henna sokhalaba leibakna positive case koti ahum lak nifuga manga lising marifuga nipal chahum humfuga mathoi thengnaduna USA na oire India na positive case masing COVID koti ahum lak taruk lising taraga mapal chamapal kuntraga nithoi thengnaduna ani suba aduga case masing koti ama lak marifuga taret lising maudraga Nitoi chamanga taraga mathoi thengnaduna Brazil na ahum subada sokhalaba lebak oire India gi oina de Maharashtra na khwaidagi positive case masing yamba state oire Chief Minister N Biren na haikre COVID-19 ngakthongnaba mass vaccination drive asida nomada mioi lising kun gi mathakta thoraktuna vaccine kapnare vaccine kapada akiba leinaramba adu leitre mawong asida chatharabadi lakliba tha ama makhai gi manungdadi mipung khudingmak COVID-19 dagi ngakthokpa ngamlagani wafam asingasi Chief Minister na lamlongai Mantri Pukrida mass vaccination drive yengsin bachatpada phongdorakibane Chief Minister na makha taraduna haikibada haujik vaccination drive asi mioi lak tari ki mathakta chada kunthraga mangadi yaure hanadi vaccination gi politicalize tawduna
Vaccine kapada akiba poknaramba ado haujikti leitre vaccine gi hidak haujik lising humudra ga manga gi mathakta leire lenga ga sigi pandamdi mi bu kanbani haujikti medical oxygen gi awat pa leitre masida haujikti political gi khenaba leitana vaccine drive chathabada thodang launare haiki amarom danga si chief minister na BJP Manipur Pradesh ki Kishampat Nitaiba Chitekta Leiba Office da BJP bu Hodok Piramba Dr. Sama Prasad Mukherjee gi Chamaga Kun Suba Mapok Numit ka Mari Leinana Luchingba Sigi Photo da Haikat Leikat Tamduna Ikai Khumnaba Utkre Thoramadu da CM na Phongdor Kibada Dr. Sama Prasad Mukherjee Nationalism gi wakalon Bharat ta Hodok Piramba aduga Bharat ki apun basaktam Bharat amata oina leigadabani One India oigadabani haiba wakalon da punsi kathokiba amata ngairaba leader ne haibada haiman bathokloi mahaki wakalon asida aikoi mayam punna leihoriba aikoi Bharat varsi punamakna chananaba hotnasi thoramasida paumisingna hangba wahangi paukumda Elevated Highway Imphal Moirang Lambi Pakthok Chauthok Naba Imphal gi Manung Akoiba Lambi Semba Yauna Lupa Crore Lising Manga gi Reserve Tawduna Leire aduga DPR Semba gi Thabak Chathari Haiki Lenga ga sigi Speaker Yumnam Khemchan ngasi COVID-19 gi second dose gi vaccine Singjamai Waikhom Lekai Athletic Club ta vaccine kapthokre COVID-19 की second dose kapthokpa gamari leinana Speaker Yumnam Khemchan na hai India की Prime Minister Narendra Modi na India की प्रजा पुनमक COVID-19 दगी ngakthoknabagi pambai di vaccination tawbani haibagi makhada chatharakpa vaccination asi singjamai kendra gi oina nipalak subani hauji fawda mioi lisingani gi mathakta kapkhre masigi mamangda urban health center singda COVID helpline center na sinduna nongmada mioi chamadagi na chamaga yankai fawda kapthoktuna kendra asigi oina chamada humudra gi mathakta vaccination tawkhre mahakna makhatana walhoriba sing district administration ga tanaraga kendra sigi volunteer singa khusumnaduna athubada kapthoklagani miyamna covid ki third wave tagi ngakthoknana ba vaccination tawbani maramaduna miyamna thengthaba tawdana vaccination tawbina ba appeal tawri Bharat ki prajaa khuduma vaccine se kapthokuna COVID laina dagi kapthokpi khwaidi achobo panganya ana khallaganda satharagdiba program si gi singjamai kendra sida ngasiga lekai gi kapthok nipalak suba mini bagi first wave lakudagi second wave lakre third wave sisu lakani hai masi lak soidan lakani na khallaganda masi preparation hoina masi ngak ko ji vaccination na daba to pai rike masi project dibana vaccination matam chana ka api khainaina sagi project makta request ogari Lepal Laitana Satharagliba Thawal Kendra Madi Khangabo Kendra Anigi COVID Laina Laisada Sibu Ngakthok Nanaba Haiduna Kendra Ani Asina Koliba Jaga Singda XCM Oibobi Thawal AC Amadi Mahaki Masanupa MLA Surja Kumar Okramgi Meding Makada Chatharagliba mass testing Amadi vaccination program Asigi Asida ngasisu Thawal Kendra gi oina chatharakhiba vaccination program gi mafam Thawal Moijing Thawal Awanglekai Ningombam Idel Athokpam Awanglekai amadi Khangabo Kendra gi oina mass testing Wangjing Lamding Bazar vaccination program Sangai Yumpham Chingya ground da Khangabo Kendra asigi MLA Surja Kumar Okramna masamak hakthengna na satuna chathariba program asigi ahoba Achauba Daita Lobiriba Anti-COVID Task Force ki volunteer singda hand sanitizer, mask, face shield amadi shield gi mating pangkre. Moregi kanan bangda ngasi COVID vaccine kapthokpagi thabak chathakre ngasi gi COVID vaccine kapthokpagi thabak adu primary health center Moregi MO in charge Dr. K.S. Santikumar gi team kanan bangi authority amadi JDO Technopol gi staff singa kusam naraga chatharakhibani vaccine kapa adu ADC More ke Jadumani gi team laktuna yengsin bagi thabak su chathaki ngasi gi vaccine kapthokpa adu da BJP 42 Technopol mandal gi team nasu mateng pangbaga loinana Thabak Sathaki Mating Pangbaduga Mari Lainana BJP State Councillor Saithong Haukipna Fongdorakibada Lengangna COVID-19 Maithiba Pinabagi Mipung Kudimakna COVID ki vaccine asi
kapthokadabani haibagi pandamgi makhada ngasisu Canon Bank da mapung fana vaccine kapthokpagi thabak asi chathabada mandalgi maikaidigi nungaiba phongdorokpaga loinana miyamgi seba tawriba Dr. Singbu pukning thawgutpa oina Haises Benjamin Mate spokesperson BJP Manipur Pradesh na mandalgi kuthangda pirakpa chana thangnaba polam sing khusinnabagi thabaksu chathaki Lamdam asida hojik chathariba COVID-19 gi vaccine kapagi thabak asi khara henna paksana chathanaba Manipur lengana lokhalakpa thaurangi saru ama oina ngasisu District Administration Thawalgi midyeng makhada Thawal Municipal Council amadi Khongahanbe Youth Association Kaya Thawal Kiam Sifai Anina Sinduna Paksana vaccine kapthokre Khongahanbe Community Hall da pangthokiba vaccine kapthokpagi thauram aduda punna mioi chamaga nifuga matoina COVID-19 vaccine kapthokhi hairi Manipur lenga ki Chief Minister na Ching da satuna uchar thariba sina Ching tamgi nungsinabagi marida hena amuka chasin nahalagani haina Kakching SC gi MLA Mayanglambam Rameswar na phongdokre ngasi Dr. Syama Prasad Mukherjee bu ningsingduna mahakna leikhidaba numittagi pokpa numit fawada Bharatiya Janata Party na satharakba Balidan Divas Sebahi Sangitan to Thauramga Mari Leinana Kakching SC gi MLA Mayanglambam Rameswar na BJP Kakching Mandal gya khusamnana sinduna Kakching SC gi manung chana leiba Laiching Chingda Miyamna Uchar Thabagi Thauramda Pangthokibani BJP Manipur Mandal gi President SA Samda Yauna Tongan Tongan ba BJP gi Thomi Singh Loinana COVID-19 Task Force gi member Singna Saruk Yaduna Pangthokiba ngasigi Uchar Thabaga aduga Mari Leinana MLA Mayanglambam Rameswar na makhata na phongdorokpada Sebahi Sangathan 2 gi matung inna Prime Minister amati CM and Biren gi licing makhada tongan tongan ba mafam singda uchar sing thabagi saru ama oina tampaki mafam singda uchar sing thakraba matungda Go to Hills mission gi pandam adu ngaktuna ngasi laiching ching asida uchar sing asi thajabane aikoi khudingmakna masagi mathau masak khangba lamdam asigi mioi amamam oiduna Thamada u panbi amamam thaduna malem ima asida tholakpa mahusagi khal kairakpa sing kanminasi aikoina thariba u sing mapung phaba mahiyanba ohensi hainasu phongdokki Praja khudimakta ina appeal tawjaningbadi mi amamamna tha amamamda yamdrabada u amam thabiu sahi amada mi amamamna u tarani thoi tharakanda akhoigi lairiba environment prakriti gi phajaba punamaga singa thulakanda ecosystem asi balance toraga aikoida prakriti gi soktaba matamda COVID-19 guma pandemic si lakpa ngamoi aduna akoi punamak let's be a responsible citizen and try and plant at least one tree in every month so that we can protect this earth mother earth from natural disaster Bharatiya Janata Party ki founder member Wairamba Dr. Syama Prasad Mukherjee ki mapok numit asida Bharat Pumba uchar thabagi thoram chathaba adugi manung chanba oina ngasi patsoi part 2 makhalai kaida MS Joymati Pharmaceuticals Guwahati ki proprietor Wahangbam Dinesh Chandrana uchar kaya ama thakre Hiram asigi matangda mahakna hai Dr. Syama Prasad Mukherjee na leibaki damakta kathoklamba adubu pungning thawatpa oina uchar sing asi thabani leibaki damakta thauna utuna mahakna piramba amasung kathoklamba mayam adubu singthaduna thoromasi pangthokpani hairi aikoina u panbi thaba khaknatana panbi sing adu hinghannaba honabada lengaki Khutkhak ngaiba natana miyamna sokhona minasi haina S Sosi Range Officer Chapi Karong Forest Range Chandel District na phongdorakli Chandel Forest Division na sindona Chandel District ki tongan tongan ba mapam kayada chayola machumna satharakpa Humudraga nithoi suba ban mahotsav ka mari leinana uchar thabagi saru ama oina ngasisu Chandel Forest Division gi makhada leiba Chapi Karong Range Office singna Lengang Chingi Kunja Singa Loinana Lengang Chingi Lambigi Nak Yeta U Panbi Sing Thabagi Thoramda S Susi Range Officer na Mahaki Wafamasi Phongdokibani S Susi na Makhata Raduna Hai Lebagasina Ikoigi Umang Singbu Kanana Nabada Humudraga nithoi raksuba ban mahotsav ki thauramasi pangthoknari chahi khudingi oina u panbi kaya kaya thari Manipur lenga ki forest loisang nasu miyamga loinana u panbi kaya thari range office Chapi Karong nasu chahi asigi oina u panbi lising nipal thana bagi pandam thamle ngasi phawda u panbi lising manga chamanga thakre haina phongdorakhi Chandel Forest Division ki makhada kogi Chapi Karong range na kogi lengang sing aiba kunasida kogi banwasab ki thorom sipang thokchari
ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯎ ꯊꯥꯕꯗ ꯅꯠꯇꯅ ꯍꯤꯡꯍꯟꯕꯤꯕꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯎ ꯊꯥꯕꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯊꯥꯔꯛꯏꯕꯁꯦ ꯃꯁꯤꯗ ꯍꯤꯡꯕꯒꯤ ꯆꯥꯡꯗꯤ ꯌꯥꯝ ꯋꯥꯠꯂꯤꯕꯁꯦ ꯍꯤꯡꯍꯟꯕꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝ ꯊꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯍꯤꯡꯍꯟꯅꯕ ꯈꯔꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯔ ꯍꯣꯠꯅꯕꯤꯌꯨ ꯊꯥꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯡꯆꯤꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯆꯤꯐ ꯗꯤꯕꯤ ꯊꯝꯅꯣꯛꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯞꯄꯤꯀꯥꯔꯣꯡ ꯐꯣꯔꯦꯁꯠ ꯔꯦꯟꯖꯅ ꯁꯤꯟꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯈꯨꯟꯒꯤ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯎ ꯄꯥꯝꯕꯤꯁꯤꯡ ꯊꯥꯕꯤꯔꯝꯕ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯖꯩ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯊꯧꯗꯥꯡ ꯂꯧꯖꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯉꯁꯤꯒꯤ ꯚꯟ ꯃꯣꯍꯣꯠꯁꯕ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯩ ꯆꯥꯕ ꯌꯥꯕ ꯄꯥꯝꯕꯤ ꯌꯣꯡꯆꯥꯛ ꯍꯩꯅꯧ ꯊꯩꯕꯣꯡ ꯑꯃꯁꯨꯡ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ 500 ꯑꯃꯁꯨꯡ ꯂꯩꯉꯥꯡꯁꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯌꯨꯝꯗ ꯊꯥꯔꯨꯅꯕꯒꯤꯗꯃꯛꯇ ꯌꯦꯟꯊꯣꯛꯈꯤ ꯑꯃꯔꯣꯝꯗꯁꯨ ꯌꯥꯏꯔꯤꯄꯣꯛ ꯕꯤꯠ ꯑꯣꯐꯤꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯄꯦꯆꯤ ꯐꯥꯎꯕꯒꯤ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯎ ꯆꯥꯔꯥ ꯀꯌꯥ ꯃꯔꯨꯝ ꯊꯥꯈ꯭ꯔꯦ ꯊꯧꯕꯥꯜ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟꯅ ꯄꯦꯆꯤ ꯌꯨꯊ ꯀ꯭ꯂꯕꯀ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯎ ꯆꯥꯔ ꯊꯥꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯕꯥꯜ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟꯒꯤ DFO TH ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯍꯥꯏꯈꯤꯕꯗ ꯗꯤꯕꯤꯖꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯧꯕꯥꯜ ꯔꯦꯟꯖ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯔꯦꯟꯖꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤꯌꯥꯝꯒ ꯄꯨꯜꯂꯒ ꯎ ꯆꯥꯔ 200,000 ꯔꯣꯝ ꯊꯥꯅꯕꯒꯤ ꯄꯥꯟꯗꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯎ ꯆꯥꯔ ꯊꯥꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ COVID-19 positive oiba yarokpatagi containment zone lauthokraba yaripok bamol lekai leirak achouba amasung machagi yumthong chamaga kunthra ngasi wangkhem kendragi social worker kangabam jadumanina chana thaknaba polam sing tengbang oina pikre social worker ke jadumanina youth star club yaripok bamol lekai ga khusamnaduna ngasi gi tengbang polam sing adu yenthokibani tengbang polam sing yenthokpa adu da saru yakiba youth star club ki advisor samurai lakpam kunjabihari sarmana phongdorapada mioi taret COVID-19 positive oirakpada containment zone lauthokibadagi praja singna khamthengna wanare asigumlaba tanja sida social worker ke jadumani masa lakpiduna miyamgi awabada saru yabiba amadi chana thaknaba polam sing tengbang pibirakpa asi thagatpa phongdokchari loinana tungda mahakna tauruba khudingmakta mai pakpa oirasunu haiba wafamsu thamlakhi COVID-19 laina laichat asibu ngak thokpada changliba potlam sing MS Joymati Pharmaceuticals Guwahati gi proprietor Wahengbam Dinesh Chandrana Youth Cultural Welfare Organization YCWO Hainobokta mateng pangkhre sodium hypochlorite face mask hand gloves PPE sanitizer na chingba potlam sing asibu club ki members singda khusinnaraduna Dinesh Chandrana hai laichat singak thongnabagi honabada lekai gi club singna choba thodang ama lauri makoina laichat asi ngak thoknaba honabada changliba potlam sing asi mahaki maikaidagi angamba khara mateng pangbani makhatana Patsoi Kendragi manungda leiriba club sing dasu polam sing asi mateng pangkhigani laichat asi ngak thongnabada chection thorang loriba asigi mathakta hojik chathariba mass vaccination asida miyamna matam chana vaccine kapthokpi haiki Amukona lepa leitana chatharakpa chana thaknaba yenthokpagi saru ama oina ngasisu Imphal West ki tongan ba mafam singgi imung chahum yankhai ga tareta nomagi changdraba yadraba polam sing yenthokre ngasi relief material yenthokpa du da amuko gi president Nando Luang amadi Amabuwa gi president Y Kunjabihari amadi Yuko gi president Mukundo yauna club nifuga mangagi apunba organization Ruko gi president Lukunjauga saru yakhi ngasigi mateng pangbagi thoramaduda imung chahumga yankhai taret ta mateng pangduna hojik fawda amukona punna yumthong 5,937 mateng pangkhre hari ngasi su hengang kendragi manung chana leiba laifam khunau da LKYDA club COVID-19 warrior amadi laifam khunau jila ward member singa punna kusam naraga laifam khunau da nauna COVID-19 positive oiduna leiriba imung singda chana thakna polam sing yenthokre yenthokpagi thoramadu da LKYDA club ki secretary ngasekpam Rakeshona Fongdorakpada COVID-19 positive oiduna hoje home isolation tawduna leiriba imung singda henna section naba maikasibu atopa miyoy amada amuk changhan khidana ba LKYDA COVID-19 warrior ki maikaidagi awareness pirambaga loinana chana thakna polam sing adusu sinarambani makhatana Fongdorakhibada laifam khunau hairiba lekai ase COVID-19 free ohennaba kanna hotnajari club ki maikaidagi susilakpa vaccination kapthokpa testing tawba matamda isha na voluntary thokpiraktuna COVID free oiba lekai ama ohenbada miyamgi su thodang lei haina LKYDA secretary na Fongdorakhi
Helping Hands for People Manipurna Sinjalangjaduna Haukiba June Gitang Amadagi Hauduna Pangthok Charakpa HHPA Tele Health Ngarang July Gi Mangada Loishin Craig Manipurda COVID-19 Gi second wave Lakpana Maramoiraga Hospital Singi OPD Tingjin Kiba Amadi Patient Kayana Layangpam Laitabadagi Awaba Kaya Mayungna Kiba Sida Karada Oirabasu Matieng Oinanaba Haiduna free online doctor consultation service Asi Haudokcha Kibane Numit Kuntraga Mangani Chupna Pangthok Chakiba service atuda tongan ba department ki apunba doctor kuntraga tarukna voluntarily thokpiraktuna patient kaya gi mateng pangbiki service manungda apunba call chatret taraga mari receive tauki amadi patient chamari Marifuga Marina tongan ba doctor singa online da layeng biki service asibu mai pakhan bada choba thodang lobi ki ba doctor singbu helping hands for people Manipurna nolupaga loina na tawbimal khangba uchari helping hands for people Manipurna kana leijatraba awana taraba myoy kayada mateng pangduna lakli makhatana su pangkhigani helping hands for people Manipur miyamgini aikhoigi thabak thorom singda miyamna su angamba mateng pangbiyo haina ngasi helping hands for people Manipur gi secretary M Premjit Singna Fongdorakli Manipur Pradesh Congress Committee MPCC na Mount Kaubrugi sensitive oiba matang asida media amadi social media da wathok tholiba siga mari leinana party sigi block level district level party gi myoy singi comment piba press release thokpa punamak ngasidagi MPCC gi ayaba yaudana thokpa thingjin khrei ngasi Congress Bhavan dagi online gi kuthangda pangthokpa paugi mifamda party sigi vice president su oiriba MLA Megachandra hai Congress party ki oina su Mount Kaubru kannabagi achetpa firep lei lengakna Mount Kaubru kannaba uthabagi thabak paikhatliba sisu afaba khongthangni jati furup yamba asida furup amagi yanaba amaga commitment piba ki thabak toklasi lengaki policy program amagi makhada Mount Kaubru kannaba thabak paikhatnaba MPCC ki maikaidagi appeal torokli Lomi Singda Karamna Niam Chumna Low Uraga Chatok Hangat Katake Haiba Hiramda Lomi Singda Wakal Tahan Bagi Thoram Amangasi Thawal Khetri Lekaida Laibungda Pangchokre COVID-19 Task Force Khetri Lekai Rising Club YBA Segdo Amadi YAU na Kusamna Duna Pangchokiba Lomi Singda Wakal Tahan Bagi Thoramaduda KVK Thawalna Subject Matter Specialist Plant Protection Oina Thawpuramba Thabaktagi Potharaba Dr. M. Toitoina Lomi Singda Wakal Losing Oigadaba Wafam Kaya Thamki Thoramadu Loselakpada Solas Cropted Private Limited Ki Tinhat Hidak Spitsu Lemna Lomi Singda Piki Loinana Thawal Kendra gi MLA former CM Okram Ibobi Singna Pirakpa Urea Har Singh Lomi Singda Ahongba Mamalda Yenthoki Juvenile Association Kakching Makhale Kai ki Luchingba Football Sanaroyama Oina Leiramba Association asiki thabak thorong kaya dasu achouba thodang loramba hojikna Manipur Police Department Sub Inspector oina Leiramba Khetrimayum Goramon Singna masagi anaba mana maramoiraga ngarang July gitang manga ningthauka numita lekhidabada Juvenile Association gi member singna awaba phongdokre Khetrimayum Goramon na lekhidabada mari leina na ngasi nungthil pung ani rom tabada association asigi office ta awaba phongdokpagi mi famduna lekhidrabagi atamana isorgi khoyada ingna chingna leirunaba minute ani 2 minute leptuna thongni jaki loinana imong manungi awaba dasu saruk yarakli Manipur gi Sumang Lila gi lamda saknairaba miyamna thoidok hendokna sakhanglaba lamjau awang lekai degi nupi sabi takhelambam chinglin singna ngarang July manga ningthauka ba numiki nungthil pung amarom tabada lekhidabada Social Development Club SDC lamjau awang lekai gi executive member singna club ki campus ta mindirani tumina leptuna awabu phongdokre awaba phongdokpagi thoramda saruk yakiba singna lekhidrabagi imong manunggi awabada su saruk yari haina SDC club lamjau awang lekai degi thadoropa chelomana phongdorakli President Ramnath Kovind ngasi state kharagi governor Singh Hakre union minister Thawarchan Gehlot bu Karnataka gi governor oina Hakre Mizoram gi governor PS Sridharan Pillai bu Goa gi governor oina Hakre duga Haryana gi governor Satyadev Narayan Aryabuna Tripura gi governor Ohenkre Himachal Pradesh ki governor Dattatreya Buna Haryana gi governor Ohenkre Mizoram gi na Dr. Hari Babu Kambatibu Khankre Rajendra Biswanath Arelar Buna Himachal Pradesh ki governor Ohenkre
इंडिया की अहानबा फास्टैग यूपीआई बेस कैशलेस पार्किंग दिल्ली की कश्मीर गेट मेट्रो स्टेशन दा हांगदोखरे डीएमआरसी की मैनेजिंग डायरेक्टर डॉक्टर मंगू सिंह ना ngasi हांगदोखिबा कैशलेस पार्किंग दसु गेट नंबर 6 तने 4 व्हीलर्स यांखैगा मंगा अमदे 2 व्हीलर्स की चामगा हुमुद्रागा मरी गी थाफम लै हौजे सागरलिबा एमएमआई की फेस नंबर 2 दना बस टर्मिनल ओहेनगदौरी सेकेंड फेस असे सेम्बा लोइरकपदा कश्मीर गेट असे ट्रांसपोर्टेशन हब अमा ओइरकलगनी लाइन नंबर 1 लाइन नंबर 2 अमदे लाइन नंबर 6 ता फंगदौरिबा अतै खुदोंचाबसिंगदी सिटी बस सर्विस टैक्सी ऑटो अमदे ई रिक्शा सर्विसेस ने कश्मीर गेट असे ट्रिपल इंटरचेंज अमा ओइगदौरी अरोइबदा मरोइबा पाव अमना पिजरी मणिपुर हौकिबा पुंग कुनमरी दा मियोय चानिपाल हुमफुगो हुमदोय नौना पॉजिटिव ओइबा थेंगनाख्रे मियोय तरा मरीना लेखिद्रे मियामना थेंगथबा तौदना वैक्सीनेशन तौबिनाबा मणिपुर लेजिस्लेटिव असेंबली की स्पीकर वाई खेमसाना मियामदा अपील तौख्रे चिंगदा सतुना उ थारिबा सिना चिंगमी तम्मी अमुका हेना नुंगसिनाबगी मरी चेसिलहल्लगनी हाइना एमएलए रामेश्वरना हाइख्रे लोइनाना प्रेसिडेंट रामनाथ कोविंद ngasi स्टेट खरगी गवर्नर सिंह हाख्रे ngasi दमक्तरी मेस पाउदुम लोइसिनजरी म्याम बोमहन्ना खुरुमजरी।